ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯥꯝꯅ ꯎꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯁꯨꯝꯌꯥꯡꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯍꯥꯏꯅꯕꯤ ꯃꯐꯝ ꯑꯦꯂꯦꯁꯤꯌꯥꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯔꯆꯀꯤ ꯐꯥꯗꯔ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯇꯔꯗ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯏꯔꯝꯃꯤ ꯑꯁꯨꯝ ꯏꯔꯤꯉꯩꯗ ꯊꯪꯅꯕ ꯀꯥꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯊꯝꯂꯝꯕ ꯄꯣꯠꯆꯩꯁꯤꯡ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯐꯥꯗꯔꯅ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯔꯤ ꯃꯆꯥꯗꯨ ꯃꯈꯥ ꯇꯥꯅ ꯏꯔꯨꯔꯒꯦ ꯆꯪꯂꯛꯄꯗ ꯇꯦꯕꯜꯗ ꯊꯝꯂꯝꯕ ꯂꯥꯏꯔꯤꯛ ꯃꯄꯩꯁꯤꯡꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕꯗꯨ ꯊꯦꯡꯅꯔꯛꯄꯗ ꯆꯃꯝꯅꯕ ꯄꯣꯛꯈꯤ ꯇꯥꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯂꯗꯨꯅ ꯋꯥꯔꯤ ꯏꯕ ꯍꯧꯔꯛꯈꯤ ꯃꯇꯨꯡꯂꯣꯝꯗ ꯃꯤ ꯑꯃꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯥꯎꯔꯛꯈꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯈꯤ ꯀꯅꯥꯝꯇ ꯂꯥꯛꯂꯝꯗꯦ ꯀꯥꯗꯨꯗ ꯂꯩꯕ ꯄꯤꯌꯥꯅꯣꯗꯨ ꯃꯊꯟꯇ ꯃꯤ ꯑꯃꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯥꯜꯂꯤꯕ ꯕꯂꯕꯇꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯔꯛꯄꯗꯨꯗ ꯈꯪꯂꯝꯃꯤ ꯐꯥꯗꯔꯅ ꯕꯥꯏꯕꯜꯗꯨ ꯄꯥꯕ ꯍꯧꯔꯛꯂꯦ ꯇꯧꯔꯝꯕ ꯁꯞꯇ꯭ꯔꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯐꯈ꯭ꯔꯦ ꯗꯥꯏꯅꯥ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯃꯆꯥ ꯁꯥꯒꯠꯂꯝꯈꯤ ꯅꯣꯡꯃ ꯂꯝꯕꯤꯗ ꯔꯤꯆꯥꯔꯗ ꯇꯣꯜꯀ ꯊꯦꯡꯅꯔꯨꯕꯗꯨꯗ ꯆꯍꯤ 5 ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯖꯗꯅ ꯊꯦꯡꯅꯕꯗꯨꯗ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯔꯤꯆꯥꯔꯗꯅꯁꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯗꯕ ꯗꯥꯏꯅꯥꯅꯗꯤ ꯔꯤꯆꯥꯔꯗ ꯃꯆꯤꯟꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯒꯤ ꯋꯥꯍꯩ ꯉꯥꯏꯖꯈꯤꯕ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯈꯤꯕꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯣꯏꯅ ꯀꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯗꯥꯏꯅꯥꯅ ꯔꯤꯆꯥꯔꯗꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯕꯒꯤ ꯋꯥꯈꯜ ꯂꯩꯈꯤꯗꯦ ꯍꯔꯥꯎꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯔꯤꯆꯥꯔꯗꯀꯤ ꯂꯩꯐꯝꯅ ꯑꯃ ꯗꯥꯏꯅꯥꯒꯤ ꯂꯩꯐꯝꯅꯗꯤ ꯈꯔ ꯂꯥꯞꯅꯩ ꯗꯥꯏꯅꯥ ꯅꯣꯡꯃ ꯃꯥꯒꯤ ꯀꯥ ꯊꯧꯔꯛꯇꯨꯅ ꯔꯤꯆꯥꯔꯗ ꯇꯣꯟꯅ ꯂꯦꯞꯂꯝꯕ ꯂꯝꯕꯤꯗꯨꯃꯛꯇꯗ ꯂꯥꯛꯂꯝꯈꯤ ꯇꯥꯟꯖꯥ ꯆꯥꯕ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁꯥꯟꯅꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯃꯃꯝꯒ ꯊꯣꯛꯂꯛꯄꯗꯨ ꯗꯥꯏꯅꯥꯅ ꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯗꯥꯏꯅꯥꯅ ꯈꯥꯝꯂꯤꯕ ꯀꯥꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯗꯥꯏꯅꯥ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯔꯤꯆꯥ ꯇꯣꯠ ꯁ꯭ꯇꯦꯐꯦꯟ ꯀꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯊꯥꯖꯗꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯉꯛꯈꯤ ꯔꯤꯆꯥꯅ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯗꯥꯏꯅꯥꯅ ꯅꯈꯣꯏ ꯑꯍꯨꯝ ꯎꯅꯗꯕ ꯀꯨꯏꯔꯦ ꯎꯅꯔꯨꯒꯦ ꯂꯥꯛꯄꯅꯤ ꯁ꯭ꯇꯦꯐꯦꯟꯅ ꯇꯥꯟꯖꯥ ꯆꯥꯔꯦ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏ ꯃꯔꯤ ꯅꯣꯛꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ ꯔꯤꯆꯥꯅ ꯗꯥꯏꯅꯥ ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ ꯀꯣꯐꯤ ꯑꯃꯃꯝꯇꯪ ꯊꯛꯂꯨꯁꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯣꯐꯤ ꯕꯥꯔ ꯂꯩꯇꯕꯅꯤꯅ ꯌꯨꯝꯗ ꯑꯣꯏꯅ ꯊꯛꯂꯨꯔꯁꯤ ꯗꯥꯏꯅꯥꯅ ꯌꯥꯔꯦ ꯀꯣꯟꯅ ꯊꯛꯂꯁꯤ ꯍꯥꯏꯔꯛꯏ ꯇꯣꯟꯅ ꯉꯁꯤ ꯊꯛꯃꯤꯟꯅꯗ꯭ꯔꯗꯤ ꯃꯇꯨꯡ ꯑꯃꯨꯛ ꯊꯛꯃꯤꯟꯅꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯗꯥꯏꯅꯥꯅ ꯍꯣꯏ ꯊꯛꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯔꯤꯆꯥꯔꯗꯀꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ ꯃꯈꯣꯏ ꯃꯔꯤ ꯀꯣꯐꯤ ꯊꯛꯅ ꯊꯛꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯤ ꯔꯤꯆꯥꯔꯗꯅ ꯗꯥꯏꯅꯥ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯗꯥꯏꯅꯥꯅ ꯀꯝꯄ꯭ꯌꯨꯇꯔ ꯏꯟꯖꯤꯅꯤꯌꯔ ꯇꯝꯕ ꯂꯣꯏꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯖꯣꯏꯟ ꯇꯧꯅꯕ ꯗꯣꯀꯨꯃꯦꯟ ꯄꯤꯁꯤꯟꯈ꯭ꯔꯦ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯇꯝꯃꯤꯟꯅꯔꯝꯕꯅꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯑꯦꯂꯦꯁꯤꯌꯥ ꯀꯧꯏ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯧꯅꯔꯦ ꯍꯌꯦꯡ ꯑꯦꯂꯦꯁꯤꯌꯥꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩꯁꯨ ꯏꯟꯚꯥꯏꯠ ꯐꯪꯏ ꯀꯣꯐꯤꯁꯨ ꯊꯛꯂꯕꯅꯤꯅ ꯑꯩ ꯆꯠꯂꯒꯦ ꯔꯤꯆꯥꯔꯗ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯌꯨ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯁꯤ ꯇꯣꯟꯅ ꯑꯩꯒꯤꯗꯤ ꯗꯥꯏꯅꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯈꯣꯏꯅꯤꯒꯤꯁꯨ ꯄꯤꯌꯨ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯦ ꯗꯥꯏꯅꯥꯅ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯁꯥꯟꯅꯐꯝꯗ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯥꯏꯅꯥ ꯑꯦꯂꯦꯁꯤꯌꯥꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯊꯧꯔꯝ ꯌꯥꯎꯔꯨꯔꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯍꯥꯏꯅꯕꯤ ꯃꯐꯝꯗꯨꯒꯤ ꯂꯝꯕꯤꯂꯣꯝꯗ ꯀꯥ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯍꯥꯏꯅꯕꯤ ꯃꯐꯝ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯒ ꯃꯥꯒꯤ ꯀꯥꯗꯨ ꯆꯞ ꯂꯦꯞꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯗꯥꯏꯅꯥ ꯀꯥꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯄꯥꯛ ꯌꯥꯗꯦ ꯉꯥꯏꯍꯥꯛ ꯂꯩꯈꯤ ꯅꯥꯁꯣꯟꯅꯅ ꯗꯥꯏꯅꯥ ꯀꯧꯔꯛꯏ ꯗꯥꯏꯅꯥꯅ ꯑꯩ ꯀꯧꯔꯛꯂꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯈꯤ ꯀꯅꯥꯁꯨ ꯎꯔꯝꯗꯦ ꯗꯥꯏꯅꯥ ꯀꯥꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯈꯤ ꯁ꯭ꯇꯥꯔꯠ ꯌꯥꯔꯛꯇꯕꯗꯨꯗ ꯃꯊꯥ ꯁꯥꯔꯝꯈꯤ ꯀꯥꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯛꯇꯝ ꯎꯔꯛꯈꯤ ꯗꯥꯏꯅꯥꯅ ꯈꯟꯈꯤ ꯑꯅꯛꯄ ꯈꯨꯟꯒꯤ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯑꯃꯨꯛꯁꯨ ꯀꯥꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯥꯔꯦ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯛꯂꯦ ꯃꯃꯥꯡꯗ ꯆꯠꯈꯤꯕꯤ ꯅꯨꯄꯤꯗꯨ ꯂꯝꯕꯤꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯆꯠꯂꯝꯈꯤ ꯗꯥꯏꯅꯥꯅ ꯀꯥꯒꯤ ꯍꯣꯔꯣꯟꯗꯨ ꯈꯣꯡꯈꯤ
नुपीदु मताइदुदा थैदोक्ते हौरोंदु थंगना थंगना खोंलबसु लंबी मयाइदा अदुम चलनखि दाइनाना काना पोते आइदु मताइसिदा थौजरगे लंबीदु खरा पिकपना गाड़ी अचौबा थैनबदा कया खुदोंचादबा ओय दाइनाना हैसिंगना लंबीदुगी मताइदुदा थरोक्तुना नुपीदुदा हाफेट येंलमखि एलेसियागी सक्तम ओरमबदुदा एलेसियानीने हारदुना कादु खामदुना येंलुबदा नुपीदु लेरमद्रे हौजिगी सक्तमदुबु हायरगा कादु थरोक्लम कादु थौना थौना चिंगनबा खरदि पोखि असुम थरोक्तुना मयुम यौरे थोदोनो थेंद्रिबनिना रिचाता कोन तौखिगे हाइना कोन तौरमखि रिचात पाक रिसीव तौरक्ते अनिरक तौरकांदा रिचाना हेलो दाइनाना आगी कोन रिसीव तौनिंद्रबो नते हे आई बारोमदा इरुजरुबनी अदुननी दाइनाना नखोय बोन सानाफम चलिबा लंबी दुगी मताइदा लैबा लपाक मचादुगी मपा यौपगा कासु मथंता मुरखि अदुगा असुम थौपदा नुपी ममांगदा चलमखि हेदोक्तुना येंलुबदा लैखिद्रे हाइनरिबा आइगी इमानबी एलेसिया मालुरे खामदुना येंलुबदा नुपीदु लेरमद्रे रिचाना नंसु थेनरबोये अखोइदि कुइरे अमुमु मथि फोंबनी मी अयामना मफमदु हाइनबी मफम हारगा खंगनरे दाइनाना नंबु चाक चारबो चाद्रि सानबा हलकपगा हुमांग सौई हाइदुना इरुजरुबनी दाइनाना फरे चाक थोलो आई थमलगे हारगा थमखरे दाइनाना खंखि एलेसिया मतौ ग्रमना थिफम खंद्रिबनो सिखब्रा नत्रगा हिंलिब्रा मखोगी इमुंग मनुंगसिंगनदि सिख्रे हाइना लौनरि एलेसियागी खुंगुन करमना लीगनी मतमदुदा दाइनागी ममानबी एल्बागी कोल लाक्लामी दाइना हेलो एल्बा हेलो दाइना हयेंदी पिकनिक अमा सिले नंग यावगदबनी यावदबा यारोय इसिबेसेमनी एल्बा आइदि यावरोयको थबक खरा लै नंगी थबक लैबा लैतबा यावदबा यारोयको दाइना ममानबी एल्बागी अकनबा पेसदुदा खाम ngamdaduna पिकनिक की खुंसतु यारमखि नोमा बोन सानफमदा मखोगी फुटबॉल ओजा फिलिप लाखी महाना स्पोर्ट कॉम्प्लेक्स की ड्रेसिंग रूम दा चलक्तुना माकी ड्रेस होंदोलिंगैदा कादु तमना मी मना लापगी खोंगु मखोन तारखी मासु थौसादना अदुम लेरमखि खोंगु मखोंदु अमुक सखिबगी तारई अमुसु लापगी तारबदुदा मनाक्ता चलक्तबदुदा कादुगी थोंदु हांदोक्तुना येंलुबदा कनासु लाक्लमदे खरा चलगा येंखि अदुसु कनासु लेरमदे कादुदा अमुक हंजिलकपदा कादुदा येंबदा खिबगी सक्तम ओइरबी नुपीदु लेरमदुदा किरेदुना चेंगे तरोपदा मखोंदु फाजिन बोय करी बोय तरोंखि अकिबगी सक्तम ओइरबी नुपीदुना मनाक्ता हालागे मतागुम असुम लाक्लमी सानरोय खरा कादुदा ड्रेस होंदोलुगे चंगलपदा मखोगी वजादुना ओइरमलिबा मतौदुदा सेंसिन लक्तुना ओजा करी तौरे हंलखि ओजादुना मसा कुंबा तीबना थथक निकना खुदोंबी थिलई सानरोयसिंग अदुना महानो खुदोंबी थिलिबा अदुदा येंबदा करिसु लेरमदे सानरोयसिंग अदुना ओजा कनासु लेते हारखि ओजादुगी ममितदि नुपीदु अदुम उखि सानरोयसिंगदुना नुपीदुना लैबा मफमदुदा चंखिबदा करिसु तौखिदे सानरोयसिंगदुना हाइबा नुपीदु उदे हाइबसी ओजादुना खंगले ngahang leraga saktamdu mangkhre ojadu yai haningdaba pokhi sanaroi singda ngasidi hachangse khara nungaite oja ma thalarage haramlaga chakre Richard Stephen amadi Josu yauragle makoi football ground da practice haure ground gi kasel amada phingong sepi nupi ama lepadu Richard na urakhi Stephen na leptuna leredi kadore Richard na ग्राउंड की कोना द नुपी अमा लेरिबसी उब्रा नंगी होना बिदो अमु हरोलब्रा स्टीफेन खंगी निंसिंगलाई मंगोंदसु तोखिबदो स्टीफेन चर्च की फादर का तानादुना खुदुंथिबा थोक्तनबा तौसी रिसाना आइसु खलंबनी फरे हयें उनरसी असोमदना फुटबॉल की ओजा फिलिप
ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯒꯤ ꯋꯥꯈꯜꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯈꯤ꯫ ꯈꯪꯍꯧꯗꯅ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯃꯪꯗ ꯇꯥꯏꯕꯪꯗ ꯎꯈꯤꯕꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗꯨ ꯑꯣꯏꯕꯤ ꯅꯨꯄꯤꯗꯨꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯇꯥꯟꯅꯔꯛꯈꯤ꯫ ꯐꯤꯂꯤꯞꯀꯤꯗꯨꯅ ꯆꯦꯜꯂꯛꯈꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯕꯗ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯂꯥꯎꯔꯛꯄꯗ ꯃꯃꯪ ꯑꯣꯏꯖꯔꯕꯁꯨ ꯃꯥꯂꯪꯅꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦ ꯐꯤꯂꯤꯞ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯈꯤ꯫ ꯐꯤꯂꯤꯞ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄ ꯃꯈꯩ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ꯫ ꯑꯣ ꯃꯪ ꯑꯣꯏꯔꯦ ꯏꯃꯥ, ꯏꯁꯤꯡ ꯊꯛꯀꯦ, ꯏꯁꯤꯡ ꯈꯧꯔꯥꯡꯏ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯛꯂꯒ ꯁꯦ ꯊꯛꯂꯣ ꯄꯤꯔꯝꯈꯤ꯫ ꯐꯤꯂꯤꯞ ꯅꯝꯕꯔ 2 ꯇꯧꯅꯤꯡꯏ ꯍꯥꯏꯔꯗꯨꯅ ꯇꯣꯏꯂꯦꯠꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯏꯂꯦꯠ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯐꯝꯊꯕꯒ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯏ꯫ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯏꯃꯥ ꯀꯧꯔꯛꯈꯤ꯫ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯛꯂꯦ꯫ ꯑꯃꯨꯛꯁꯨ ꯊꯣꯡꯗꯨꯗ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯄꯗꯨꯗꯗꯤ ꯍꯦꯟꯅ ꯀꯤꯔꯛꯂꯦ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯈꯤ꯫ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕꯗꯨꯗ ꯍꯥꯟꯅꯒꯤ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯤꯅ ꯀꯤꯅ ꯀꯥ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯇꯨꯡꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯏꯟꯅꯔꯛꯈꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯈꯤ꯫ ꯗꯥꯏꯅꯥ ꯄꯤꯀꯤꯅꯤꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯐꯣꯇꯣ ꯑꯦꯜꯕꯝꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯑꯦꯂꯦꯁꯤꯌꯥꯒꯤ ꯐꯣꯇꯣ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯦꯂꯦꯁꯤꯌꯥꯒꯤ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯑꯦꯂꯦꯁꯤꯌꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯆꯤꯡꯊꯔꯛꯄꯒꯨꯝ ꯎꯔꯛꯈꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯈꯟꯈꯤ꯫ ꯗꯥꯏꯅꯥꯒꯤ ꯃꯈꯨꯠꯅ ꯑꯦꯂꯦꯁꯤꯌꯥꯒꯤ ꯐꯣꯇꯣꯗꯨꯗ ꯅꯥꯟꯊꯔꯨꯕꯗ ꯃꯈꯨꯠꯇ ꯏꯁꯤꯡ ꯃꯔꯤꯛ ꯑꯣꯜꯂꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯐꯣꯇꯣ ꯑꯦꯜꯕꯝꯗꯨ ꯃꯈꯥꯗ ꯊꯥꯗꯈꯤ꯫ ꯀꯥꯒꯤ ꯊꯣꯡꯒꯤ ꯄꯔꯗꯥꯗꯨ ꯃꯤ ꯑꯃꯅ ꯄꯥꯏꯕꯒꯨꯝ ꯃꯊꯟꯇ ꯂꯦꯡꯂꯛꯏ꯫ ꯗꯥꯏꯅꯥ ꯀꯤꯔꯛꯂꯦ꯫ ꯇꯞꯂꯞꯅ ꯗꯥꯏꯅꯥ ꯀꯧꯔꯛꯏ꯫ ꯗꯥꯏꯅꯥꯅ ꯅꯪ ꯀꯅꯥꯅꯣ? ꯑꯩ ꯑꯦꯂꯤꯁꯥꯅꯤ꯫ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯗꯥꯏꯅꯥ ꯑꯉꯛꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯀꯥꯒꯤ ꯊꯣꯡꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯛꯂꯝꯈꯤ꯫ ꯗꯥꯏꯅꯥ ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯍꯧꯏ꯫ ꯀꯥꯔꯒꯤ ꯍꯣꯔꯣꯟ ꯈꯣꯡꯂꯛꯄꯗ ꯗꯥꯏꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯄꯥꯅ ꯗꯥꯏꯅꯥ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯃꯐꯝ ꯆꯥꯅ ꯈꯥꯝꯃꯨ ꯍꯥꯏꯔꯛꯏ꯫ ꯗꯥꯏꯅꯥ ꯈꯔꯗꯤ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯤꯆꯥꯔꯗ, ꯁ꯭ꯇꯦꯐꯦꯟ, ꯇꯣꯗ ꯁꯥꯟꯅꯐꯝꯗ ꯂꯥꯛꯂꯦ꯫ ꯑꯣꯖꯥ ꯐꯤꯂꯤꯞꯁꯨ ꯃꯐꯝꯗꯨꯗ ꯊꯨꯡꯂꯦ꯫ ꯕꯣꯜ ꯁꯥꯟꯅꯔꯝꯗꯥꯏꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨ ꯋꯥꯔꯃꯤꯡ ꯑꯞ ꯇꯧꯔꯝꯈꯤ꯫ ꯑꯣꯖꯥ ꯐꯤꯂꯤꯞ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨ ꯒ꯭ꯔꯥꯎꯟꯒꯤ ꯐꯤꯜ ꯃꯅꯨꯡꯗ ꯕꯣꯜ ꯁꯥꯟꯅꯕ ꯍꯧꯅꯕ ꯀꯧꯔꯛꯈꯤ꯫ ꯁꯥꯟꯅꯕ ꯍꯧꯕꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯣꯖꯥ ꯐꯤꯂꯤꯞ ꯃꯊꯟꯇ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯁꯥꯟꯅꯔꯣꯏꯁꯤꯡꯗꯨꯗ ꯕꯣꯜ ꯀꯥꯎꯕ ꯑꯃꯗꯤ ꯆꯦꯟꯕꯒꯤ ꯅꯤꯌꯣꯝꯗꯨ ꯅꯍꯥꯟ ꯃꯈꯩꯒ ꯇꯥꯛꯄ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ, ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯟꯅꯔꯣꯏꯁꯤꯡ ꯏꯉꯛ ꯉꯛꯂꯝꯈꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯟꯅꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯣꯗꯅ ꯀꯔꯤ ꯑꯣꯖꯥꯅꯣ ꯑꯣꯟꯅ ꯇꯩꯅꯕ ꯉꯥꯛꯇ ꯇꯥꯛꯂꯤꯁꯤꯅ? ꯐꯤꯂꯤꯞꯅ ꯉꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝꯁꯨ ꯉꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯥꯟꯅꯕ ꯂꯣꯏꯕ ꯃꯇꯝꯒ ꯉꯟꯈꯠꯅ ꯂꯣꯏꯁꯤꯟꯈꯤꯕꯅ ꯔꯤꯆꯥꯔꯗ, ꯁ꯭ꯇꯤꯐꯦꯟ ꯑꯃꯗꯤ ꯇꯣꯗ ꯌꯨꯝꯗ ꯍꯟꯕꯁꯨ ꯉꯜꯂꯤ ꯍꯥꯏꯔꯗꯨꯅ ꯁꯥꯟꯅꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯤꯅꯤ ꯒꯥꯔꯗꯦꯟ ꯑꯃ ꯂꯩ꯫ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯁꯥꯏꯀꯜ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯥꯏꯅꯕꯤ ꯃꯐꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯝꯕꯤꯗꯨꯃꯛꯇꯗ ꯗꯥꯏꯅꯥꯒꯤ ꯁꯛꯇꯝꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯂꯝꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯦ꯫ ꯔꯤꯆꯥꯔꯗꯅ ꯗꯥꯏꯅꯥ ꯅꯠꯇ꯭ꯔꯣ ꯂꯦꯞꯂꯤꯁꯤꯕꯣ? ꯇꯣꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥꯏꯔꯤꯅꯤ꯫ ꯁ꯭ꯇꯤꯐꯦꯟꯅ ꯅꯈꯣꯏꯅꯤ ꯂꯩꯔꯝꯈꯣ, ꯑꯩ ꯐꯥꯒꯤ ꯇꯧꯔꯨꯒꯦ꯫ ꯔꯤꯆꯥꯔꯗꯅ ꯈꯟꯈꯤ꯫ ꯃꯥꯒꯤ ꯀꯥꯔ ꯈꯥꯝꯕꯁꯨ ꯎꯗꯦ꯫ ꯑꯩꯈꯣꯏꯗ ꯈꯥꯝꯂꯒ ꯑꯩꯈꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤꯖꯥꯠꯂꯥ? ꯁ꯭ꯇꯤꯐꯦꯟ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯅꯥꯛꯇ ꯌꯧꯔꯦ꯫ ꯁ꯭ꯇꯤꯐꯦꯟꯒꯤ ꯃꯇꯧꯗꯨ ꯔꯤꯆꯥꯔꯗ, ꯇꯣꯗꯅ ꯌꯦꯡꯈꯤ꯫ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯀꯤ ꯃꯉꯥꯜꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯁ꯭ꯇꯤꯐꯦꯟ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯂꯝꯕꯤꯗꯨꯃꯛꯇꯗ ꯋꯥꯟꯊꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯗꯨꯅ ꯁꯥꯏꯀꯜꯗꯨ ꯌꯥꯡꯅ ꯊꯧꯖꯤꯟꯗꯨꯅ ꯁ꯭ꯇꯤꯐꯦꯟ, ꯁ꯭ꯇꯤꯐꯦꯟ ꯀꯔꯤ ꯇꯧꯔꯦ? ꯃꯁꯥꯗꯨ ꯅꯣꯝ ꯅꯣꯝꯗꯨꯅ ꯀꯧꯈꯤ꯫ ꯁ꯭ꯇꯤꯐꯦꯟ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ꯫ ꯗꯥꯏꯅꯥꯅꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁ꯭ꯇꯤꯐꯦꯟ ꯁꯧꯗꯨꯅ ꯁ꯭ꯇꯤꯐꯦꯟꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ꯫
खुदक्ता चर्चकी फादर कौदुना यंगहनखी फादरना बाइबल पुथोलगा मरापत कलगा बाइबल फाथोलगा वाहिदु खरा खरा हारदुना स्टेफेनदा होली स्पिरिट चाइ चाइदुना मचिन्ना सोंबा हरखी खोजें कलमना फादरना नंग कनानो करिगी मफम सिदा लालिबनो अतमा नंगी लेफम नते नंगी लेफम नोरोक्ता चलो हायदुना होली स्पिरिट चाइरमखी स्टेफेन नाहन मखै का मानदबा खोजेंदा आई एलिसागी थवाइनी आइबु अमुक्ता लाइरेबाक्ता योहनबियु फादरना मतक्रमना सिखिबनो अदुगा मफम सिदा करिगी मियुबदा वाबा पिरिबनो असेंबा हायु होली स्पिरिट चाइचाइदुना हंखी एलेसागी अतमादुना असुमना हारखी आई इथंता सिजबन नते नुपा अमना आइबु हापीबनी असिबे अमगी धर्मगी तफम थोपा मथौ मंगम पांथोक्तबिना आई लाइबाक्ता चपा याद्रे फादरना हे अतमा हाइरो अदुदी नंबु हापा मि हापदो कनानो नंबु नंगी मथौ मंगम पांथोक्तुना लाइबाक्ता तिलहनगनी एलेसागी अतमादुना फिलिपनी हारखी मतंदुदा स्टीफेनगी कादु अकनबा नुसित सिलमखी छत्र कयामरुम तौरई मखोने एलेसागी अतमादुना हाइबदगी खंगले माबु हापा मि हापा फिलिपनी हाइबा फादरना बाइबलगी चेनादु मथंग मथंग फाक्तुना लाइरोंदु पारगा अरोइबा वाहिदु हेक हारपगा स्टीफेन हक्चांगदगी एलेसागी अतमादु थोखिदुना स्टीफेन ज्ञान तारखी मथंगी नुमिता मखोय अहुमना फिलिप हाइबसी कनानो थिगनबगी प्लान हौरे अदुबु फुटबॉल ओजा फिलिप कवी हाइबदुदी मखोय अहुमना खंगलमदे मरमदी मखोय अहुमदी बोन सानाबा यावसु कुइद्रे अदुबिसु मथक्ता फुटबॉल ओजादी पुन मखोय मंगानी निमि निनी सिना लाकपनी फिलिपती तुनसु लाकते रिचाना दैनादा कोन तौखी हयिंग अयुक्ता लाक्तबा यादे मोरी बारी लेरे हारखी मथंगी अयुक्ता दैना लाले वारी पुंब तमदुना प्लान हौरे नोमा मखोय मरी दैनागी कादा पुना लाकमिनादुना मखोय हुम सानाफमदा लेहौरे दैनादी थबक अमगी चखरे मखोय हुम जुमदा हलमदायदा लौबा लाके हारमखी सानारोइसिंग वार्मिंग अप लोइबगा बोन सानाबा सेम सारिङैदा ओजा फिलिप लाकले सानारोय अमना मसिगी ओजा फिलिप हाइब्रा कैनो चुरोन पारोन पंगलोंदा लोनबसे अमु लाकले मतम खरा लोलुइ हाइब्रा सानारोइदुगी वाहिदु ताबदा मखोय अहुमसु उपाय मचा अमदी फंगले खनखी ओजा असि फिलिप कौरबोये अदुगा मतम खरसु लोलुबा करी मरमगी रिचाना ngahak wakan tauki richa psychology wangba nupa amani makhoi mari plan tawre nimidangi matamda philip asengba tanja yenglaga makhoi uhum marks upa aduga danana phijol angauba selaga bul amagi saktam saraga philip tagi asengba khangdokpa haina noma bon sana phamdagi philip halakpa ngairamkhi ikoi kuidana philip lakpa ure मागी गाड़ी खामले अमंबा ओइबना मखोय अहुमसु मास्क उपना फिलिपना मसक खंखिदे तोना थांगमा उलगा गाड़ीदु तो काखलहंखि फिलिपना नखोय कनानो आइबु करिगी फारिनो स्टेफेनना मदुगी मरम ngaihak lerga खंगनी अचिक पचिंगयागी रेस्ट हाउस अमदा पुसिल्ले हानिखिबा प्लानदुगी मतुंगिना रिचाना नंग पैसा पाइबा मिनी हाइबा खंगले अदुना US डॉलर 10 लाख पिगदबनी अदु नत्रबदी नंग हाकनी धप तौखी तजादुदा हाइनाखिबगी मतुंगिना दैना अकीबगी सक्तमदा बुनुपी सारादुना थोलखी मखोय अहुमसु कीबा सादुना सिसिनगे तौरे फिलिप असेंबा बुट उरबोइना खनखी दैनाना नुपा नंग सेंखिबा यारोय फिलिप कीबना थक थक निखी दैनाना सेम सादुना Alessia karigi nangna halino asengba haidravadi nang mase mase sagaiduna hakani Philipna ai hati ai khangdi makhoi humdi nakalamada lesinduna lona tari dena sabta tawraduna hayu Alessia nangna hapra Philip hinghoraga loire khaladuna asengba haidolage khanna hoi chumi
Alessia aina hatpani thangna thinduna hatpani aduga football ground gi nakangi lambi adudagi khara chalaga napang macha ama lei napathugi kasinda phungkhibani asengmadu khangmadagi makoi homdu thorakle tona oja philip ngasidi nangi matam sure risana khudakta police ta kon tawduna makhona leiba location du haikhi asumna philip marangi matuna jen yaukhre Alessia gi atamasu santi phangkhre miyamna Alessia gi leifam oramba mapham du Hainabi mapham Alessia haina khangnare matang asida loijare wasigi aruba saru mayambu amukasu khurumjari channel nasiba subscribe tawbiyo